Isana khwaidagi pamjaba nungsiba thabak adu phangdri phawba hotnaba lepiganu nongma natraga nongmadi sungsoi soidana fangani isana pamjaba hainingba phawba tamningba phawba ngamgadaba thabak adu mai paknaba hotnabiyu quantity da focus tawbiganu quality da focus tawbiyu Apple company ki founder Steve Jobs. Hi, welcome to RIKESH Technique YouTube channel. Video si Apple company product ki akupa knowledge idea kari maramdagi Apple haiba ming asi thonkibano Steve na India da lakhibagi maram Masa na lingkhatkhiba company dagi kari maram gi Tanthokhiba Steve's ki full journey story pumnamak video sida fangbigani maram aduna Shagi silaba matam adu ngayaktang kaithokpiraga video si haubadagi loiba phawbatang yengbiyu marakta advertisement utpirabasu skip tawbiganu maramdi marketing haibasi asumna tawi haibasi khangjanbiyu hojikandadi digital gi matamnina sumbasisu khangbasi kanagadra haina khanjai aigi nungsiraba marup mapang social mayamna please WhatsApp group Facebook group social media da angama makai share chu tawbiyu Steve Jobs misak asi American businessman industrial designer, investor, Apple company asigina chairman, chief executive officer, CEO, co-founder, Pixar company gina chairman, shareholder, Walt Disney company gina member, Next company gi founder, chairman amadi CEO. Loina na mayam na su multi-talented misak amani haina khangnarami. Apple company asi American multinational technology ni headquarter asi California, US lay 1st April 1976 ta hodokhibani. Number of employees asi 2009 gi matung ina 1,37,000 ni hojik fawbada in a worldwide 510 retail stores lay. Mamal yam labasu iPhone asi mayam na asum layriba amadi pamnaribagi maram karigino hairagadi ahanbada misak adugi status takpa Miyoiba amana iPhone logo adu ubada saktai miyoiba adugi family level natraga chenjao paiba misakni haina anisubada iPhone gi look amadi design finishing atopa phone dagi top topi ahum subada ecosystem oibana haibadi Apple company gi product makhal kayam lay like iPhone, iPad, laptop mayam asigi hardware amadi software device product asi amaga connect tawraga sizinaba yai 4 points ta operating system iPhone operating system asi kaidawnungda hang oidabanasu mayamna pamna seasonary mga subada security matam asida hacker kayama hengalakli isagi data kayama hack tawrakli phone mangkhiba matamda iPhone gi security asi asuki matik cheksali asina sumarm amani madi 6 points ta virus su sangmangamde asina su mayamna expensive orabasu Apple pamna seasonaribasi kari maramgi Apple haina ming asi thonkibano madudi Steve Jobs hayamna pamba misak amani mahakna thabak tauba matamda Apple hay asi yamna saki malem pumbada second amada iPhone mari sale tawi America government dagi Apple company ne hena senjau paibe heli iPhone da sana lupa amadi Platinum yamna alik patsang da yawi gold amadi diamond na saba iPhone su lay madudi senjao paiba miyoina order tawrba matung pai India gi oina karamba miyoina diamond amadi gold gi iPhone pai hairagadi Mukesh Ambani gi loinabi Nita Ambani price asi in Indian rupees 315 crore Apple gi khwaidagi chawbu store asi London da lay 2 million apps hena Apple asida fangi India da iPhone hena tangli bagi maramdi 18% GST smartphone da government na tax lawbagini miyoy ba amana makhal gi model iPhone pumnamak laigi amadi paigi hairagadi 5 crore hena budget laibatai Steve Jobs na university amada speech mayam da piramba pauta khara number 1 numit khuding aigi punsi asi aroibani khallaga thabak adu angamba makhai tawbiyu hayeng haibdu thambiganu ani subada aina sidringai sida miyamgi afaba kanaba khardi tawramge haina wakhalda thambiyu ahum subada matam asi khajiktani kanadabada
wakhal amadi atopa miyoiba amagi punsida wakhal khanduna matam manghanbiganu. Madi mari subada thabak ama tauba matamda quantity da focus tawbiganu, quality da focus tawbiyu. Marak thatna karigumba amatang iramda masigi anauba YouTuber sing aikoina nungai-nungairba magic kaya ama David Ngasepamgi channel dagisu fangbigani. Ani subada aikoina kanaraba blog channel Kanglay 360. Ahum subada gaming da talent layraba channel Millicent Head amadi masani say saksaba inaw asigi channel Emergit Art World. Mayam asibusu nungsibiduna yengbiyo madi subscribe tawbiyu. Link khudingmak description asida fangbigani. Ay hakiming Stephen Paul Jobs, mayamna di Steve Jobs haina khangnay. 24 February 1955 ta San Francisco, California, America da ayhak pokhi. Ayhaki ima ani sui maramdi asengba ima adu leisa na aibu pokhibani. Asengba baba adu senjao paiba misak amani. Aibu imana atopa mida yokpagi sinakhi. US ta matam aduda abortion tauba yaramde adubu atopa mama mapana yoksabagi ayabadi leirami. Sengba babagi mingdi Abdul Fateh Jaladi kawi. Syria country dagini Muslimni. Imagi mingna Jeoni kawi America dagini. Sengba imana aibu leisa na pokpana Paul amadi Clara Jobs na aibu yokpikhi. Aibu yokpiba ima madi baba asi awaba family ama oirami. Aisu khangde aihak asi ayokpani haiba kona khanglakhi. School tamba hauki lairik tambada pungning changlamde sai thanta wakhal yamna khanba misak ama oirami. Electronics ki thabaktadi yamna pukning haksang yauna tawba pamlami. Aigi baba asi mechanics amani. Aikhoigi garage ta babana gari sembada aisu sanaba oina yaurami yenglami. Tamba kaya amasu phangkhi. Imana paisa pige lairik pau toina hairami. Lairik paningdrabasu class tadi asum top oirami. Sahi kharani gi matung Stanford University da mingchankhi. Tha taruk muk tamkhatluraga kanafam amata khangkhide. College asigi fisu mamal yambana. Ima amadi babagi araiba saving lairamba sel khudingmak loikhi. Adudagi college asi marakta tambatokhi. Matam aduda akiba amadi oikhi. Satra amana marakta college tambatokpa haibasi career asi mangbasu yai. Yumdagi lapna chatkhi. Laifam laitadana imanabagi room da chatlaga makhada tharaga tumkhi. Cold drink gi bottle adu yolaga punsi asi lelami. Thangja khuding kilometer 5 hena chatlaga US ta laiba Hare Krishna Hindu mandir da puk thanna chak chaba chatlami. Aina khankhi aibu pokpiba imana asumna aibu atopada yokpagi pikhiba si karigino haina. Sahi kharani gi matung imanaba senjau paiba nupa ama phangnakhi. Mahaki matengna wakhal nungaitaba awaba tawpham khangdaba mayam asi koknaba India da chatkhi. Tha ahum India da laikhi. Uttarakhand gi Nainital mafam aduda Nim Karoli kauba sadhu baba ama unaba lakhi. Adubu mahakti malem thadoklaga chatkirami. Adubu mandir adugi mafam aduda yam kuina leirami. Mafam asida santi phangkhi. Maram asinani aihaki purit khawda matam pumnamakta sadhu baba Nim Karoli gi photo haptuna chatlibasi. Kharani gi matung amuk America da hankhi. Reed haiba college aduda calligraphy course tamba hauki. Kari maram gi tamino aisu khangde asum pamjabagi tamkhibani. Sahi kharagi matung imanaba kharaga Macintosh computer saba hauki. Calligraphy tambagi kanaba adu khangki. Kona madudi Mac computer sembada sizinakhi. College tamba tokhibagi kanaba hairagadi Mac computer sakhiba amadi asidagi Bill Gates na copy tawraga Microsoft Windows sakibani. Computer da phone mayak asi calligraphy tamlamdragadi ngasi mayamna phone haibasi karino khanglamloi. Yum macha amadagi Mac hawdokhiba matung Apple asi hawdokhibani. Sahi 10 gi matung imanaba anidagi hawraga
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯤꯁꯤꯡ 4 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯃꯗꯤ $2 billion ꯔꯦꯚꯦꯅ꯭ꯌꯨ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯄꯜ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯁꯛꯈꯪꯈꯤ꯫ ꯄꯦꯞꯁꯤꯀꯣꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣꯟ ꯁ꯭ꯀꯂꯤꯕꯨ ꯑꯦꯄꯜ ꯀꯝꯄꯅꯤꯒꯤ CEO ꯐꯝ ꯄꯥꯏꯍꯟꯈꯤ꯫ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯐꯖꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯋꯥꯈꯜ ꯆꯥꯅꯔꯛꯈꯤꯗꯦ ꯑꯃꯗꯤ ꯈꯟꯅꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯦꯄꯜꯒꯤ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔ ꯌꯧꯈꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯈꯤ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯑꯣꯏꯈꯤ꯫ ꯁ꯭ꯇꯤꯚ ꯖꯣꯕꯁ ꯑꯩꯕꯨ ꯑꯦꯄꯜ ꯀꯝꯄꯅꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯏꯁꯥꯅ ꯍꯧꯗꯣꯛꯈꯤꯕ ꯀꯝꯄꯅꯤꯗꯒꯤ ꯏꯁꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤ ꯈꯟꯒꯅꯤ ꯑꯩ? ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯋꯥꯈꯜ ꯊꯋꯥꯏ ꯅꯨꯡꯉꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯏꯁꯥ ꯏꯊꯟꯇ ꯈꯟꯈꯤ ꯑꯩꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯔꯨꯕꯒꯤ ꯏꯁꯣꯔꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅ꯫ ꯊꯥ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯏꯁꯥꯅ ꯊꯥꯖꯕ ꯊꯝꯈꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛ ꯀꯩꯅꯣ ꯈꯜꯂꯨꯕꯗ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃ ꯍꯧꯗꯣꯛꯀꯦ ꯈꯟꯈꯤ꯫ ꯅꯦꯛꯁ ꯀꯧꯕ ꯑꯗꯨꯗꯒꯤ ꯄꯤꯛꯁꯔ ꯀꯧꯕ ꯑꯦꯅꯤꯃꯦꯁꯟ ꯀꯝꯄꯅꯤ ꯍꯧꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ, ꯂꯦꯎꯔꯦꯟ ꯄꯥꯋꯦꯜ ꯀꯧꯕꯤ꯫ ꯇꯨꯡꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤ꯫ ꯄꯤꯛꯁꯔ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯇꯣꯏ ꯃꯨꯚꯤ ꯅꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯄꯜ ꯑꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯔꯛꯈꯤ꯫ ꯗꯥꯎꯟ ꯑꯣꯏꯃꯟꯗꯅ ꯑꯦꯄꯜꯒꯤ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯈꯤ ꯑꯦꯄꯜꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ꯫ ꯑꯗꯨꯗꯒꯤ ꯑꯦꯄꯜꯅ ꯅꯦꯛꯁ ꯀꯝꯄꯅꯤ ꯑꯃꯗꯤ ꯄꯤꯛꯁꯔ ꯑꯦꯅꯤꯃꯦꯁꯟ ꯀꯝꯄꯅꯤꯁꯨ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯤꯚ ꯖꯣꯕꯁ ꯑꯩ ꯑꯃꯨꯛ ꯍꯟꯖꯟꯅ ꯑꯦꯄꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯁ꯭ꯇꯤꯚ ꯖꯣꯕꯁ 5 ꯑꯣꯛꯇꯣꯕꯔ 2011ꯗ ꯀꯦꯟꯁꯔ ꯅꯥꯕꯗꯒꯤ ꯃꯥꯂꯦꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯔꯕꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯅ ꯃꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤ ꯑꯦꯄꯜ ꯄ꯭ꯔꯣꯗꯛ꯫ ꯄꯨꯟꯁꯤꯗ ꯀꯌꯥꯔꯛ ꯃꯥꯏꯊꯤꯔꯕꯁꯨ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯔꯤꯀꯦꯁ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯣꯜ ꯕꯦꯜ ꯕꯇꯟꯁꯨ ꯅꯝꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯗꯣꯂꯔꯁꯇ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯣꯟꯂꯥꯏꯟ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯐꯪꯕꯤꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯗꯛ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯅꯠꯇ꯭ꯔꯒ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ 1000K ꯁꯕꯁꯀ꯭ꯔꯥꯏꯕꯔ + 4000 ꯋꯥꯆꯤꯡ ꯑꯋꯥꯔꯁꯀꯤ ꯇꯤꯞꯁ ꯒ꯭ꯔꯣꯠ ꯑꯍꯦꯟꯕ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯇꯦꯛꯁ ꯇꯧꯕꯤꯔꯛꯎ꯫ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯀꯃꯦꯟꯠꯁꯇ ꯏꯕꯤꯔꯛꯎ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ WhatsApp ꯒ꯭ꯔꯨꯞ, Facebook ꯒ꯭ꯔꯨꯞ, Instagram ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫